यार है अल्बर्ट की Good morning, ma'am. Nasi exploring Manipur ki PUMLENpat ki khongchat asi kita makta Facebook exploring Manipur ki Facebook, Instagram, YouTube na singba social media ki platform singda thagat sakiba khangan wahai tu da khangbiraga khongchat asi kita makta yaubi na ba yamdrabada gari taraga mapan huzik yaubirae aduga mioi gari tarapan nate mioi taramapan kunmuk yaubire aduga chapchaba masing thijadri chapchaba masing thijarage aduga gari se sida leibiriba meyamna ubiriba pamsigi hek mamang ai sigi gambir sing shopping gi hek mamang maktada leiriba gari pareng ma leibiriba sida punbiriba mi punamak mi meyam simak huzik PUMLENpat ki tokpasing Kakching district hana Thobal district oiramba aduga hojikna Kakching district oikraba adumba district adugi mangsal lakadoraba sahi kharagi manungdadi sungsoina part ama oiriba PUMLENpat part asimak 1986 ta ithai beres loktak project haiba beres akibana mara moraga part adudagi singba lami matamada kanbina na mangba kuptigi ta sumai tawdana PUMLENpat kawbam pham ma lerami haibadu khanghounaba uhounaba tungi mirol singna khanghounaba idamakta ngasigi trip khongchat asimak thawai maki sinjaba khongchat ni Manipur gi manungda leiriba atop pat sing eco pat lausi pat lokoi pat waithau pat hariba pat sing adugo singda leiriba pat jaimeng pat jailet park atop pat mayam Manipur gi manungda leiriba pat asiguma pat mayam mangsilakpa kangsilakpa hana leirama pat sing ukhidaba kalhoudaba mondumda lai matamda pat adumak yam tawa aduga uje khoina chage taw famasi pat haidu hojalaga singa leiba yam fazaba gi scenery oram do hoje aya tumak toksan mas khajan pa aduga pumtha pa uje makso ba to pat yam adu pumding pa pat ni sakri haina mafamduda leibiri ba silnaw mayamna takpirei adubu yengjage mayamga punna hojik chatnaba mikubudu lae pung 9 dagi chatpa hausi haina ba pungpham adu yaure maram aikoina arrangement pumak loraga pung tab
लोरगा होजिक चनबैदमक्ता रेडी तौजगे लाइव सेशन असी मता साइड लोसिनजगे थैंक यू वेरी मच मैम पुरमक्ता पासिगी पुमलेन पाट की नुंगाई नुंगाइबा वारी नुंगाई नुंगाइबा मतौ नुंगाई नुंगाइबा वीडियो पूरगा लाक्सगे थैंक यू वेरी मच मैम पुरमक्ता